Singin leirang leinungsi leirang nangi nungsiba leinamna leikai landuna chatkibada pairakadra leirang nangi khongul liba lamhenba khoimo inakta nakna thamjaduna sambal suche na khazaningi kharage khanduna changlubadasu leiramni nangna ningthina haujariba omdagi mapu ama changsinbasu yarakta kayam kuina asumna lapna yenglaga leidoriba aina tamnana sum lemjadaba manba chonglam iwat watpana to amadi loinari loinadaba sukyama hek yadaba dawna ningolna gaida leikraba ma lawba laaroi haibra ngaside gari yadrena haye aina adudi line da chatlagena hainaraga thorakpani aigi hawasa line gari ni khallo hore lupa kun piro yare adu idi ma hoin urasu phirepasu line chelena hek haizalo natraga no auto om leiraga nangna thabuk chatpa hanba timing khakta da chela sira aduna fadau male adumai torasira thengani thendoi di thilo la oduna dude gari manung nangi tongfom fau kutsamo thangbiu harasune ai dek ta pudoriba tamna fire pagi gari de yengi khara laptakna sai toraga khami do ure adu tamdaga ma chatkre tungda lakpa phirepa gari gi sodu da namlaga thongdu lok hangi tamna suka khalakle phirepa ma suka khalakle thauba hore gari do imadi isingum mahi manaya bitho green tea su aduga yam ingba su bitho kano khara lumbu sa laga bitho ko hoi hazikti yam kalleda mapa lupan khara thoi kaithel sunga hangau chetpa ngammi lekai gi miwa mangang mi mayam gi miwa amung taragane asawba nawanda mai thavini ko tawroi dei bungo ima apang manati sathokpada ningolna farak taraso aingonda hayo ningolna farak tarakanda mahosingeba imana waroba sawo fatribokti aise am ka hena nangonda pau phawjalakpasu nungaite ima hoina khangkhraga amuk sawo hinkini babungna sungarang diwa hodori imaga wari sana ningbagi aduga amukso nanga ega lapnaraga leiraga nangna yumdada angang unaba yaroi aduga ne wa ngangnaragi haiba mayam amasu tholakani aduga aina nangbusu aigi nakta thamaga nangbu sena ningi aina sena bayam hai haibagi wasu nati isana hek tawjari khay irum talumjaba hele nanga ega gi wari hek hairakpada ai miyulek tamangki kaisu thoina khanjilonuda imagi dine aini yana badum singani nangna mihul mangkraso aina khullaga purakani nangda fasana jacksina layo nahan gano ko ki gano haidi kesina gano haiba ningai torono aswanbe imada ningai tawning asune lon a program ma hekta ina sindoke tawdenda ningai bu maram chadana aina kamai tawrodoino adoiraso iman hekta ki helle angang mayang kangani ga angang matin takini ga sinabang te ba khanglak pangamde phire pe pen pen anoi jumdroi man haido hayeng angang duna matin ga ra taraga leibado yingma nungai tawribraba ingtham tha taraga dine khradi kanani mama nangi losan naina drasu yarni adoiraso moina over care toksila su ikaise nangna kai ikaiba khangde so matom tamai ngangsile haina tamna amukso mamai kitang ngangsile phire pa haife deng lamlaga nokni chumna manglomda amu yenglaga gari da thawi gate mapa da gari khambaga tamna su kumtharakle thong thingzan daido tamna phire pada changukige bye bye I will miss you tamna ikairam momon toksalam laga gate manong lomda taping sangkre phire paso tamna na mama adu kisaba mo ongda noglaga mamai leiduna halakpada makhut na mana gari thoraga naman mana phone meli photo whatsapp ta RTO office ki staff amada tharami aduga call toksali adudai phone du thamkre bluetooth na gari da thangna ni tana wari sane hello Michael aina thakiba number do kanai mingda legi gari do tamo ngaktang payo ko ai do mingsege hoi aduna aina pamisi so khra thuba Michael na wa hairakpa phirepa masung ha ngairi Michael ngak leiraga matungda tamo city biki laishram kwa ga thel mai koi bi haidana lei tamo khangdro home minister gi pi oibaduni nupi yam lonba sakyam kakpaduni da social activist thanin morang thimgi ex husband duni mamang da kai keno tawramina lanjau thokibado tamo bo kawrbo
Firepa khangni ningsinglai thanil palakpada ma gyan pop tare sakso tapna tapna laksin mangamai. Oh, ai khange. Aina kaiduna mo ukrena ngasai di ningsingba laknaramini. Mai gari na mi ga thomambaga yarbu tamo. Yaudida aikhoi yumdai aina yam tangna thaba layamba mana hurandoi sanga lairaba. Aduda kanano namta khangdokina yengbani. Kaigino mana leiduda to yam chopide. Paamaga na kok saram piu haibasu yabdubo. Variety yam tangro tamo. Firepa machin nama chinglaga noglei. Kaino leidas open natro. Mana mi mayumdagi lei puk-puktana pubiraga amumuksu lak-laktana langthokrido. Michael bhab tara mali noghalei. As tamo anang ngangba wasima. Aidi mi hi yumdagi gamla thanga puba. Huranbaga yam thoknarakpasida oiki hurandoi tawbrana khalure. Ado tamogi itay mo hurangina khaladi khara kupna seno. Lakpa yam thubani. Magidi mana paamadi satlagi sida laibani. Maulay sabi yam maangabani. Mai manak sangkradine leidun leiman adum challe. Nupi singsa thabak hapini kain tawraga foreign daga honeymoon game chatli haiba pawks yam tai edi. Ekoi ka thikadar du na lirak pawari ni sin. Ma khuthi ma mali thengna da tawrini. Ai hak tak ta soidrabani. Farene yam nungai ko. Ado nang boi khoi bori soiga paknu pundrabo. Ekoi daga lakidaba kuirine. Snanaw pa do nupi koi gibudai ekoi na call to bo se mana saw se loire. Call ga tawbadane nupi na khatnaba timing go eramadi khaja kharak thibu khondaga natre ma thadaraise. Firepa noglei. Nongmala o tamoga saksaram chaminase. Tamo suda sa mathang tare haiduni. Tanjadu da surogi waiting changsilai. Firepa maso kaya paining bu ide. Chagat sum tawrakpadu da wari ama sana thoklaga mado khanduna ngasidi pairigene khali aduna Michael da. Michael call am lai tamom ta paige ko. Haiduna Firepa Michael holla thamkraga surogi call do paire. Kai watlage. Suru tamna wahang du kaino hangfam thokpo wahang ni ne mari leina taba mi imda call tora adi kai pami kai hainingi kai watlen hangba tabani aikhoi ni gi mari nangna thadalasu aina phone torak pase yadabra nangna engoda call tora adi nanggi awat pam leram ga taw man ba ina nanggi awat pa leira kanda khaktani nangna iningsing yak toise ai engage story hage tawbani. Congratulations for the engagement. Shuru khoirang belai tamoya nangna sukuina sangna nangai lei mirak babo nang ai bu nong bata ningsing ba phawdabra handak ai ge kuina lapna ma leibase noma ka oiraso ai bu ningsing ba ga amata phawdabra. Shuro engage story hairaga engona phone sum nang torok pase nang nupa do na khangkraga nungai wat kani ai maki wangang sangang bakne phajadradi nang sori mada kap ki harakani nupa ai khoidi nupi na bo kap sinaradi ne adum la laure nupa ai khoina kapuraga na nupi do gi future da yet pa bi bo intalle toksina beg ta hoba suro konjen nigle nangna nungsi bangam dreso aidi nang pukaw bangam de tamme yum mama pan ba haibasa ama khakna nungsi bana yadi ani mak nungsi na bo mathau tai nang yam phatte nang ya phabande nangi da mak aina tawrakiba sacrifice mayam da nang nam ta ubangam de aduga aigi asoibada nangna isilaga thamame nangna phone tawra isi sigiro sigi oradine angona matam yam mangi company macha amsu piraga lupa lakh yakhai amasu ngorong sinaraba nangi nasagi mamal sigadi yam thi chanadrabani minungsi amta pirabani ko aina phare thamo nungai na palo adu bunda mit ngawba hallo nawana pureba punsi de hainabani hairaga Firepa phone kak thali masagi oina wangang bada pina kiba leitana zap ngang thui mi amani kai khini haiduna break up habi banu panati mayumda gari thaujalakde borisunu midang waramduda masan nana tholei mayambagi gari ge khamaga tamo thabak sathokado boleibra Firepa gari de kumtharaklaga kaigino aigi thabak punongdam naibra amana laona sat kauradi chatkani hojiki oina di leitre adu eragana tamogi gari sai purage tamona thabak chathokningasu aigira pabungira ma pura chalo ai si gari sa thawra chaladi ai laise khangdana huran bam phawa ngamaroiba aduna tamogi sai purage phajakraba hi gari sida nang thawradi gari gi magun suloina he mahalani da tawrise as hawrakanu ko si po man ba ingonda tarki gi bet man ba tamona gi hen mangamoy
ꯕꯦꯠ ꯃꯥꯟꯕ ꯑꯩꯒꯨꯝꯕꯅ ꯊꯧꯒꯗꯕ ꯒꯥꯔꯤꯁꯦ ꯒꯦ ꯃꯥꯟꯕ ꯅꯪꯅ ꯑꯃꯨꯛ ꯊꯧꯗꯣꯔꯕ ꯒꯥꯔꯤꯅ ꯀꯞꯄꯅꯤ ꯕꯣꯔꯤꯁ ꯁꯨꯏ ꯑꯁ ꯇꯥꯃꯣ ꯑꯩ ꯊꯦꯡꯉꯦ ꯕꯤꯠ ꯀꯥꯜꯂꯛꯑꯅꯨ ꯐꯤꯔꯦꯞꯄꯁꯨ ꯒꯥꯔꯤ ꯁꯣꯗꯣ ꯃꯅꯥꯎꯄꯥꯅ ꯄꯤꯔꯛꯏ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯀꯣ ꯌꯥꯝ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯀꯅꯨ ꯍꯣꯏ ꯇꯥꯃꯣ ꯌꯥꯏ ꯕꯣꯔꯤꯁꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯒꯥꯔꯤ ꯁꯣꯗꯣ ꯂꯧꯔꯒ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ ꯐꯤꯔꯦꯞꯄ ꯏꯃꯨꯡ ꯆꯪꯉꯛꯏ ꯃꯥ ꯍꯜꯂꯛꯄ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯀꯣꯀꯤꯂꯥꯁꯨ ꯃꯥꯒꯤ ꯀꯥꯗꯩ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯈꯔ ꯀꯧꯕꯣꯏ ꯍꯜꯂꯛꯂꯕ꯭ꯔꯥ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯅꯪ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯉꯥꯛꯇꯪ ꯆꯪꯉꯛꯑꯝꯃꯨ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯅꯤꯡꯉꯤ ꯍꯣꯏ ꯄꯥꯕꯨꯡ ꯐꯔꯦ ꯐꯔꯦ ꯅꯐꯤ ꯅꯔꯣꯜꯒꯗꯣ ꯍꯣꯡꯗꯣꯛꯑꯒꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨꯔꯣ ꯍꯥꯏꯔꯝꯂꯒ ꯀꯣꯀꯤꯂꯥ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯏ ꯑꯗꯨꯒ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯂꯦꯞꯇꯣꯞꯇꯨꯗ ꯃꯃꯤꯠ ꯂꯥꯡꯊꯣꯛꯂꯒ ꯀꯩ ꯀꯩꯅꯣ ꯀꯟꯅ ꯅꯝꯂꯤ ꯃꯤꯅꯠ ꯈꯔ ꯂꯩꯔꯒ ꯐꯤꯔꯦꯞꯄꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛ ꯆꯪꯉꯛꯂꯒ ꯐꯝꯂꯔꯦ ꯄꯥꯕꯨꯡ ꯀꯩ ꯍꯥꯏꯒꯦ ꯀꯣꯀꯤꯂꯥ ꯁ꯭ꯄꯦꯛꯇꯣ ꯂꯧꯊꯣꯛꯂꯒ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯪꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡ ꯏꯃꯨꯡꯁꯤ ꯏꯃꯨꯡ ꯑꯃ ꯑꯣꯏꯗ꯭ꯔꯦ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯌꯨꯝꯁꯤꯗ ꯃꯧ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯕꯅꯤ ꯑꯗꯨꯗ ꯂꯨꯔꯤꯕꯁꯤ ꯑꯩ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗ ꯇꯊꯤ ꯇꯊꯤ ꯉꯥꯡꯉꯛꯀꯗꯧꯔꯤꯕ꯭ꯔꯥ ꯁꯤꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅꯗꯤ ꯂꯥꯜꯂꯨꯔꯦꯗꯅ ꯑꯩꯅ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯉꯩ ꯅꯈꯣꯏꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯁꯤꯟꯕꯤꯔꯝꯗ꯭ꯔꯕꯗꯤꯅꯦ ꯏꯃꯨꯡꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯅꯤ ꯍꯥꯏꯗꯅ ꯄꯥꯕꯨꯡ ꯌꯥꯝꯅ ꯋꯥꯔꯦ ꯄꯥꯕꯨꯡ ꯏꯃꯥꯗꯣ ꯈꯔꯗꯤ ꯀꯟꯈꯠꯂꯕꯅꯤ ꯑꯗꯨꯗ ꯃꯥꯁꯨ ꯈꯔꯗꯤ ꯑꯩꯈꯣꯏꯗ ꯋꯥꯔꯧꯔꯤ ꯑꯗꯨꯅ ꯑꯩꯅꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯅꯝ ꯀꯜꯂꯒ ꯆꯪꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯄꯥꯕꯨꯡꯅꯁꯨ ꯈꯔ ꯆꯠꯂꯕꯒ ꯑꯅꯥꯕꯗꯣ ꯍꯪꯕꯤꯌꯨ ꯉꯔꯥꯡꯁꯨ ꯆꯠꯂꯨꯔꯕꯅꯤꯅꯦ ꯑꯗꯨꯗ ꯑꯩ ꯎꯄꯥꯏ ꯑꯃ ꯂꯩꯇꯗꯅ ꯇꯧꯕꯅꯤ ꯆꯪꯕ ꯉꯝꯗꯗꯅ ꯍꯜꯂꯛꯏ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯃꯌꯥꯝꯗꯨꯅ ꯃꯥꯏꯁꯤ ꯄꯨꯔꯒ ꯆꯪꯕꯐꯥꯎ ꯍꯦꯛ ꯉꯝꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯃꯧꯗꯣ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯒ ꯐꯖꯅ ꯊꯝꯕꯤꯗꯕ ꯌꯥꯗꯕꯅꯤ ꯌꯦꯡꯉꯣꯏ ꯏꯁꯨꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯃꯄꯥ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯋꯥꯠꯄ ꯃꯔꯥꯏꯕꯛ ꯊꯤꯕ ꯏꯁꯨ ꯑꯃ ꯑꯣꯏꯍꯟꯒꯅꯨ ꯅꯈꯣꯏ ꯑꯅꯤ ꯍꯦꯛ ꯍꯟꯖꯤꯟꯅꯗꯕꯗ ꯏꯁꯨꯗꯣ ꯃꯔꯥꯏꯕꯛ ꯊꯤꯒꯗꯧꯔꯤꯕꯅꯤ ꯃꯄꯥ ꯂꯩꯔꯕꯁꯨ ꯃꯔꯥꯏꯕꯛ ꯊꯤꯅꯤ ꯃꯃꯥꯒ ꯂꯩꯔꯁꯨ ꯃꯔꯥꯏꯕꯛ ꯊꯤꯅꯤ ꯇꯥꯝꯅꯥꯒ ꯅꯪꯒꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯗꯣꯛꯅꯔꯣ ꯄꯥꯕꯨꯡ ꯃꯥꯒ ꯑꯩꯒꯗꯤ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯩꯗ ꯑꯗꯨꯗ ꯏꯃꯥ ꯉꯥꯡꯅꯕꯁꯤ ꯈꯔ ꯋꯥꯗꯧꯔꯤꯕ ꯅꯤꯡꯉꯣꯜꯒ ꯅꯪꯁꯨ ꯃꯊꯥ ꯄꯪꯁꯥꯗ ꯁꯥꯔꯦ ꯅꯃꯥꯒꯤ ꯍꯟꯗꯛꯀꯤ ꯎꯁꯣꯞꯁꯤꯃꯗꯤ ꯃꯈꯣꯏ ꯏꯃꯨꯡꯁꯨ ꯌꯥꯎꯍꯟꯅꯤꯡꯕꯅꯤ ꯅꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯉꯥꯡꯅꯤꯗꯣ ꯇꯥꯝꯅꯥꯁꯦ ꯑꯗꯨꯅ ꯃꯥꯁꯨ ꯌꯥꯎꯍꯟꯅꯤꯡꯉꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯅ ꯌꯥꯗ꯭ꯔꯕꯁꯨ ꯍꯣꯏ ꯄꯥꯕꯨꯡ ꯏꯃꯨꯡ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯋꯥꯔꯧꯅꯔꯒ ꯂꯩꯕ ꯑꯩꯅꯁꯨ ꯄꯥꯝꯗꯦ ꯏꯃꯥꯅ ꯐꯅ ꯋꯥꯔꯧꯔꯁꯨ ꯃꯆꯥꯒꯤ ꯌꯨꯝꯕꯥꯜꯗꯤ ꯀꯥꯏꯍꯟꯅꯤꯡꯂꯣꯏ ꯍꯌꯦꯡꯗꯣ ꯄꯥꯕꯨꯡꯅ ꯈꯛ ꯆꯠꯄ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯏꯄꯟ ꯍꯣꯏ ꯌꯥꯎꯔꯒ ꯆꯠꯄꯤꯔꯣ ꯑꯩꯈꯣꯏꯅꯤ ꯐꯤꯕꯝꯗꯨꯗ ꯁꯨꯝ ꯍꯨꯟꯗꯣꯛꯑꯒ ꯊꯝꯕꯁꯨ ꯐꯖꯗꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯅꯪꯁꯨ ꯐꯖꯅ ꯄꯣꯊꯥꯖꯔꯨꯔꯣ ꯉꯥꯛ ꯂꯩꯔꯕꯗꯤ ꯆꯥꯛꯁꯨ ꯂꯣꯏꯔꯛꯑꯅꯤ ꯍꯣꯏ ꯄꯥꯕꯨꯡ ꯐꯤꯔꯦꯞꯄꯁꯨ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯣ ꯇꯥꯝꯅꯥꯅ ꯊꯕꯛ ꯆꯠꯄꯩ ꯊꯣꯔꯛꯄꯗ ꯕꯤꯀꯤꯒꯤ ꯒꯥꯔꯤꯗꯣ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯐꯥꯠꯇ꯭ꯔꯤꯉꯩ ꯈꯥꯝꯂ ꯂꯩꯔꯝꯃꯤ ꯇꯥꯝꯅꯥꯅ ꯒꯥꯔꯤꯗꯩ ꯎꯔꯦ ꯑꯗꯨꯅ ꯃꯆꯦꯗ ꯍꯥꯏꯔꯛꯏ ꯏꯆꯦ ꯇꯨ ꯑꯁꯤ ꯒꯥꯔꯤꯁꯤꯅꯤ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯊꯤꯜꯂꯝꯃꯒꯦꯅ ꯍꯥꯏꯔꯛꯑꯦꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯃꯑꯣꯡ ꯃꯇꯧꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯉꯔꯥꯡ ꯑꯩꯅ ꯍꯜꯂꯛꯄꯗꯁꯨ ꯃꯥ ꯏꯟꯗꯣꯝꯆꯥ ꯔꯣꯃꯤ ꯍꯣꯏ ꯊꯣꯡꯒꯥꯟ ꯗꯨꯀꯥꯟ ꯃꯄꯥꯗꯣ ꯑꯗꯨꯗ ꯒꯥꯔꯤ ꯈꯥꯝ ꯂꯩꯔꯝꯃꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯣ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯊꯧꯕ ꯍꯧꯔꯦ ꯃꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯒ ꯊꯧꯔꯛꯄꯗꯣ ꯅꯤꯡꯉꯣꯜꯁꯨ ꯎꯔꯦ ꯃꯆꯤꯡ ꯃꯇꯥꯗꯨꯒ ꯃꯥ ꯒꯥꯔꯤ ꯈꯥꯝꯃꯒ ꯈꯠꯅꯔꯦ ꯁꯤꯠꯐꯥꯎ ꯈꯜꯂꯕꯅꯤ ꯑꯗꯨꯕꯨ ꯂꯥꯛꯏꯕ ꯏꯟꯅꯔꯛꯂꯤꯕ ꯃꯤꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯈꯪꯕ ꯉꯝꯗꯕꯅ ꯃꯈꯥ ꯇꯥꯕꯗ ꯇꯧꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯦ ꯃꯈꯣꯏꯅ ꯊꯕꯛ ꯆꯠꯈꯤꯕꯒ ꯀꯣꯀꯤꯂꯥ ꯑꯍꯜ ꯑꯃꯒ ꯂꯥꯛꯏ ꯒꯥꯔꯤꯅ ꯒꯦꯠꯇ ꯈꯥꯝꯂꯝꯂꯒ ꯈꯣꯡꯅ ꯒꯦꯠꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯆꯨꯔꯤ ꯇꯥꯐꯝꯗ ꯂꯦꯞꯂꯒ ꯊꯕꯥ ꯂꯩꯕ꯭ꯔꯣ ꯅꯣꯏꯕꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯊꯕꯥꯁꯨ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯊꯣꯔꯛꯏ ꯀꯣꯀꯤꯂꯥ ꯑꯣꯏꯔꯝꯕꯗꯨꯗ ꯈꯔꯗꯤ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯕꯨ ꯌꯨꯝꯗ ꯂꯥꯛꯄ ꯃꯤ ꯑꯃꯅꯤ ꯈꯜꯂꯒ ꯕꯦꯕꯥꯔꯗꯤ ꯀꯥꯏꯔꯝꯗꯦ ꯀꯔꯤ ꯊꯕꯛꯀꯤ ꯂꯥꯛꯄꯤꯕꯅꯣ ꯀꯥꯈꯠꯄꯤꯔꯛꯑꯣ ꯇꯥꯗ ꯁꯣꯝꯗ ꯀꯣꯀꯤꯂꯥꯁꯨ ꯆꯄꯜ ꯂꯧꯊꯣꯛꯂꯝꯂꯒ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯏ ꯐꯥꯟ ꯑꯁꯥꯡꯕꯗꯨꯗ ꯐꯝꯃꯤ ꯂꯥꯛꯃꯤꯟꯅꯕ ꯑꯍꯜꯗꯨꯁꯨ ꯊꯕꯥꯗꯤ ꯃꯈꯥꯗ ꯑꯗꯨꯝ ꯐꯝꯊꯩ ꯀꯣꯀꯤꯂꯥ ꯈꯔꯁꯨ ꯏꯀꯥꯏꯒꯨꯝ ꯍꯛꯆꯥꯡꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯇꯥꯗ ꯋꯥꯔꯧꯕꯤꯔꯣꯏ ꯂꯥꯛꯄꯒꯤ ꯃꯔꯝꯗꯣ ꯍꯥꯟꯅ ꯇꯥꯛꯄꯤꯔꯣ ꯀꯣꯀꯤꯂꯥ ꯑꯃꯨꯛꯁꯨ ꯃꯃꯥꯏ ꯉꯥꯡꯁꯤꯜꯂꯤ ꯊꯕꯥ
ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯦꯗ ꯋꯥꯒ ꯍꯥꯏꯒꯗꯧꯕꯕꯣ ꯅꯪꯅ ꯁꯥꯎꯔꯤꯕꯁꯦ ꯁꯥꯎꯐꯝ ꯊꯣꯛꯏ ꯃꯁꯤ ꯆꯨꯝꯕꯅ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯂꯥꯜꯂꯦ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯉꯔꯥꯡꯁꯨ ꯂꯥꯛꯏ ꯆꯪꯕ ꯉꯝꯗ꯭ꯔꯗꯅ ꯍꯜꯂꯦ ꯑꯗꯨꯕꯨ ꯊꯕꯥ ꯑꯩꯈꯣꯏ ꯄꯪꯁꯤꯟꯅꯗꯨꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯦꯗꯣ ꯏꯃꯧꯁꯦ ꯃꯅꯦꯝꯒꯤ ꯍꯟꯗꯛ ꯀꯠꯇꯧꯔꯤꯕ ꯎꯁꯣꯞꯁꯤꯃꯗꯤ ꯌꯥꯎꯍꯟꯅꯤꯡꯉꯤ ꯑꯗꯨꯅ ꯑꯍꯜ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯒ ꯈꯥꯏꯕꯨꯡ ꯇꯥꯔꯤꯕ ꯌꯨꯝꯁꯦ ꯑꯃꯨꯛꯇꯗꯤ ꯁꯪꯗꯥꯏꯅꯕꯤꯁꯤ ꯊꯕꯥ ꯌꯥꯝꯁꯨ ꯁꯥꯎꯕ ꯃꯥꯟꯗꯅ ꯁꯥꯎꯔꯛꯏ ꯇꯥꯗ ꯑꯩꯒꯤ ꯏꯆꯥꯁꯤ ꯇꯥꯗ ꯍꯣꯏꯅ ꯀꯔꯤ ꯑꯣꯏꯅ ꯎꯕꯤꯒꯦ ꯈꯥꯏꯅꯕꯤꯔꯛꯑꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯈ꯭ರೆ ꯑꯗꯨꯒ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯈꯥꯏꯅꯈ꯭ꯔꯒ ꯍꯧꯖꯤꯛꯁꯨ ꯏꯆꯥꯁꯤ ꯑꯃꯨꯛ ꯂꯧꯒꯦ ꯍꯥꯏꯕꯁꯤꯕꯨ ꯅꯨꯄꯤꯁꯤꯡꯁꯦ ꯀꯔꯤ ꯑꯣꯏꯅ ꯈꯟꯕꯤꯔꯒꯦ ꯇꯥꯗ ꯍꯣꯏꯅ ꯊꯕꯥ ꯅꯪꯅ ꯉꯥꯡꯕ ꯂꯣꯏꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯗꯕ ꯎꯗꯕ ꯋꯥꯔꯤꯁꯨ ꯌꯥꯝꯅ ꯂꯩꯔꯤ ꯑꯩꯅ ꯋꯥꯔꯤꯁꯦ ꯅꯪꯉꯣꯟꯗ ꯂꯤꯔꯨꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯣꯟꯈꯠꯇꯨꯅ ꯍꯥꯏꯔꯛꯀꯅꯤ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯐꯝꯗꯗꯤ ꯗꯟꯗꯤ ꯑꯣꯏꯈꯤꯕꯁꯨ ꯀꯌꯥꯅꯤꯗꯣ ꯈꯪꯗꯦ ꯊꯕꯥ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯕꯁꯨ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯗꯗꯤꯅꯦ ꯅꯪ ꯑꯩꯅꯁꯨ ꯁꯣꯟꯖꯤꯜꯂꯛꯂꯕꯅꯤꯅ ꯏꯆꯥꯁꯤꯡꯁꯤꯗꯤ ꯂꯩꯈꯥꯏ ꯑꯃꯃꯝ ꯇꯥꯍꯜꯂꯒ ꯌꯨꯝꯂꯦꯞ ꯇꯝꯍꯟꯅꯤꯡꯉꯤ ꯅꯪꯉꯣꯟꯗ ꯅꯝꯗꯨꯅ ꯅꯪꯅ ꯌꯥꯅꯤꯡꯗꯕꯗ ꯌꯥꯎ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯇꯝ ꯉꯥꯏꯒꯦ ꯃꯇꯝꯅ ꯊꯦꯡꯗꯣꯛꯈ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯂꯅꯤ ꯊꯕꯥ ꯑꯩ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯇꯥꯗ ꯍꯣꯏꯒ ꯅꯛꯁꯤꯟꯅꯕ ꯄꯥꯝꯖꯗ꯭ꯔꯦ ꯃꯇꯨꯡꯗꯁꯨ ꯅꯛꯁꯤꯟꯅꯅꯤꯡꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯗ꯭ꯔꯦ ꯃꯇꯝꯗꯨꯗ ꯐꯠꯇꯕꯤ ꯌꯨꯝꯒꯤ ꯁꯥꯟꯇꯤ ꯊꯨꯒꯥꯏꯕꯤ ꯏꯆꯥ ꯑꯣꯏꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥꯗꯨꯗ ꯌꯦꯠꯁꯤꯜꯂꯒ ꯅꯨꯄꯤꯗꯣ ꯅꯝꯗꯅ ꯈꯥꯏꯅꯍꯜꯂꯒ ꯑꯃꯨꯛ ꯂꯣꯅꯕꯤ ꯑꯣꯏꯕꯤ ꯏꯖꯠ ꯌꯥꯎꯗꯕꯤ ꯏꯆꯥ ꯑꯣꯏꯍꯟꯕ ꯑꯩ ꯄꯥꯝꯗꯦ ꯊꯕꯥ ꯄꯨꯝꯅꯃꯛ ꯆꯨꯝꯃꯤ ꯂꯣꯏꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯃꯇꯝꯗꯣ ꯆꯠꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯍꯧꯈꯤꯕ ꯑꯔꯥꯟꯕ ꯂꯣꯏꯅ ꯀꯥꯎꯊꯣꯛꯅꯔꯒ ꯑꯐꯕ ꯃꯔꯤ ꯑꯃ ꯁꯦꯝꯒꯠꯂꯁꯤ ꯍꯧꯈꯤꯕꯒꯤ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯄꯨꯊꯣꯛꯅꯔꯕꯗꯤ ꯋꯥꯔꯧꯅꯕꯒꯤ ꯆꯥꯡ ꯁꯨꯝ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯅꯤꯗ ꯀꯣꯀꯤꯂꯥ ꯀꯨꯏꯅ ꯐꯝꯗꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯤ ꯁꯥꯡꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕꯁꯨ ꯊꯕꯥꯒꯤ ꯄꯦꯟꯗꯕ ꯍꯦꯟꯕꯅ ꯄꯣꯞꯊꯣꯔꯛꯄꯁꯨ ꯌꯥꯏ ꯈꯜꯂꯤ ꯄꯦꯟꯗꯕꯅ ꯄꯣꯞꯊꯣꯔꯛꯂꯗꯤ ꯁꯪꯗꯥꯏꯅꯕ ꯁꯥꯕ ꯂꯥꯛꯄ ꯋꯥꯔꯤ ꯈꯟꯅꯕ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯀꯨꯏꯅ ꯐꯝꯅꯤꯡꯗ꯭ꯔꯦ ꯊꯕꯥꯒꯤ ꯃꯑꯣꯡ ꯃꯇꯧꯃꯛꯅꯦ ꯍꯥꯏꯒꯗꯕ ꯃꯆꯪ ꯑꯣꯏꯕ ꯋꯥꯗꯣ ꯈꯔ ꯍꯥꯏꯔꯒ ꯆꯠꯂꯒꯦꯅ ꯈꯜꯂꯤ ꯊꯕꯥ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦ ꯍꯧꯈꯤꯕ ꯑꯔꯥꯟꯕ ꯈꯨꯗꯤꯡꯃꯛ ꯌꯥꯅꯔꯒ ꯑꯅꯧꯕ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯇ꯭ꯔꯕꯗꯤ ꯈꯣꯡꯊꯥꯡ ꯄꯟꯗꯨꯅ ꯂꯩꯔꯅꯤ ꯃꯁꯤ ꯂꯦꯡꯕ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯊꯁꯤ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯌꯧꯈ꯭ꯔꯒꯦ ꯅꯪꯁꯨ ꯈꯔ ꯊꯨꯅ ꯀꯟꯈꯠꯄ ꯑꯣꯏꯔꯣ ꯑꯍꯜꯁꯤꯡꯅ ꯁꯣꯜꯂꯕꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯅꯪꯒꯤꯗꯤ ꯑꯉꯥꯡꯁꯤꯡꯁꯤ ꯅꯨꯄꯤ ꯉꯥꯛꯇꯒ ꯑꯣꯏꯔꯦ ꯄꯨꯛꯆꯦꯜ ꯄꯤꯛꯁꯟꯒꯟꯕꯅꯤ ꯑꯩꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯊꯕꯥ ꯀꯔꯤꯒꯨꯝꯕ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯂꯗꯤꯅꯦ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯇꯪꯅꯤ ꯑꯩꯒꯤ ꯀꯥꯅꯤ ꯁꯤꯗ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯕꯅꯤ ꯀꯣꯜ ꯇꯧꯔꯛꯎ ꯊꯕꯥ ꯑꯩ ꯅꯪꯒꯤ ꯀꯣꯜꯁꯤꯃꯗꯤ ꯋꯥꯅ ꯉꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯔꯠꯇꯨꯁꯨ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯊꯅꯝꯂꯒ ꯀꯣꯀꯤꯂꯥ ꯍꯧꯒꯠꯂꯒ ꯃꯃꯥꯟꯅꯕꯗꯨꯁꯨ ꯀꯨꯝꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯕꯥꯗꯤ ꯋꯥꯈꯜ ꯑꯃꯗ ꯑꯅꯧꯕ ꯃꯪ ꯑꯃ ꯃꯪꯂꯒ ꯃꯃꯤꯠ ꯐꯥꯎꯕ ꯈꯞꯄ ꯀꯥꯎꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯅꯨꯡꯊꯤꯜꯋꯥꯏ ꯇꯥꯝꯅꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯅꯤꯡꯉꯣꯜꯕꯨ ꯉꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯇꯣꯝꯇ ꯍꯜꯂꯒꯦ ꯍꯥꯏꯅ ꯃꯆꯦꯗ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯗꯣꯛꯈꯤ ꯃꯥꯒꯤ ꯋꯥꯀꯤꯡ ꯑꯋꯥꯔ ꯂꯣꯏꯔꯛꯄꯒ ꯅꯤꯡꯉꯣꯜꯒ ꯃꯥꯟꯅꯕ ꯈꯔ ꯋꯥꯠꯄꯅꯤꯅ ꯑꯃꯨꯛꯃꯨꯛ ꯈꯔ ꯋꯥꯕ ꯅꯨꯃꯤꯠꯇꯤ ꯃꯆꯦ ꯉꯥꯏꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯆꯦꯗ ꯃꯥ ꯍꯥꯟꯅ ꯍꯜꯂꯝꯃꯒꯦ ꯍꯥꯏꯅ ꯑꯣꯇꯣꯗ ꯑꯣꯏꯅ ꯍꯜꯂꯛꯂꯦ ꯃꯥꯅ ꯊꯣꯡꯒꯥꯜ ꯆꯪꯒꯦ ꯇꯧꯕꯗ ꯕꯤꯀꯤꯗꯣ ꯑꯃꯨꯛꯁꯨ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯇꯥꯝꯅꯥ ꯅꯪꯒꯤ ꯅꯝꯕꯔ ꯑꯃ ꯄꯤꯔꯛꯀꯦꯔꯣ ꯑꯩ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ ꯅꯣꯏ ꯀꯦꯟꯇꯤꯟꯗ ꯑꯆꯥꯄꯣꯠ ꯈꯔ ꯂꯧꯒꯗꯕ ꯑꯩꯈꯣꯏꯒꯤ ꯀꯦꯟꯇꯤꯟꯗꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯁꯔꯚꯤꯁ ꯇꯧꯖꯗꯦ ꯕꯤꯀꯤ ꯂꯨꯈꯝ ꯑꯃꯨꯛꯁꯨ ꯅꯥꯜꯂꯒ ꯅꯣꯛꯃꯤ ꯅꯣꯏ ꯃꯥꯅ ꯑꯩ ꯃꯔꯝꯗ ꯄꯥꯎꯒ ꯑꯝꯇ ꯍꯧꯗꯣꯛꯇ꯭ꯔꯣ ꯏꯗꯣꯝꯆꯥ ꯁꯟꯖꯤꯇꯥꯅꯗꯤ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏꯗ ꯅꯪ ꯇꯁꯦꯡꯅ ꯑꯩ ꯈꯪꯗꯕ꯭ꯔꯣ ꯇꯥꯝꯅꯥ ꯈꯔ ꯁꯥꯎꯏ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯁꯦ ꯏꯃꯥꯗꯤ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯔꯛꯄ ꯂꯩꯇꯦ ꯍꯥꯏꯔꯝꯂꯒ ꯇꯥꯝꯅꯥꯅ ꯒꯦꯠ ꯃꯅꯨꯡ ꯆꯪꯉꯛꯄꯗꯣ ꯏꯀꯥꯏ ꯈꯪꯗꯕ ꯇꯥꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗꯕ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯈꯛꯅ ꯃꯔꯨꯅꯤ ꯈꯟꯕ ꯕꯤꯀꯤ ꯒꯦꯠ ꯃꯅꯨꯡꯗ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯪꯉꯛꯀꯦ ꯇꯧꯏ ꯐꯤꯕꯝꯗꯨꯗ ꯇꯥꯝꯅꯥꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯕꯅꯤ ꯏꯈꯪ ꯈꯪꯕꯣꯏ ꯇꯥꯝꯅꯥ ꯒꯦꯠꯇꯨ ꯁꯠ ꯂꯣꯟꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯕꯗꯨꯁꯨ ꯑꯅꯦꯝꯕ ꯒꯦꯠꯇꯨꯒꯤ ꯋꯥꯡꯃꯗ ꯂꯦꯞꯂꯒ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯍꯥꯏꯍꯧꯏ ꯅꯣꯏ ꯃꯥꯗ ꯁꯟꯖꯤꯇꯥꯅ ꯍꯥꯏꯔꯛꯄ ꯅꯨꯄꯥꯅ ꯑꯝꯇ ꯍꯪꯉꯣ ꯇꯥꯝꯅꯥ ꯇꯥꯁꯤꯟꯅꯔꯝꯗ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯃꯥꯡꯒꯣꯜ ꯍꯦꯛ ꯀꯥꯈꯠꯂꯛꯄꯗ ꯅꯦ ꯇꯥꯏ ꯃꯁꯥꯗꯣ
ꯑꯗꯨꯕꯨ ꯃꯥ ꯃꯥꯡꯒꯣꯜꯗꯨꯁꯨ ꯂꯩꯅꯤꯡꯗ꯭ꯔꯦ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯅꯨꯄꯥꯗꯨꯒꯤ ꯐꯤꯕꯝꯗꯣ ꯃꯥ ꯀꯤꯔꯣꯏ ꯈꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯐꯤ ꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯏ ꯃꯅꯥꯛ ꯆꯪꯉꯛꯏ ꯃꯃꯥꯗꯣ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯉꯝꯃꯤꯗ ꯅꯣꯏ ꯀꯅꯥꯝꯇ ꯍꯜꯂꯛꯇꯕꯗꯨꯗꯅꯦ ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯇꯜꯂꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯍꯤꯞꯀꯦꯅ ꯍꯤꯞꯄꯅꯤꯗ ꯇꯥꯝꯅ ꯃꯃꯥꯒꯤ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯊꯔꯛꯏ ꯏꯃꯥ ꯏꯅꯣꯝꯆꯥ ꯁꯟꯖꯤꯇꯥꯒ ꯏꯃꯥꯒꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯃ ꯁꯦꯝꯕ꯭ꯔꯣ ꯑꯩ ꯈꯪꯍꯟꯗꯅ ꯃꯤꯗꯣ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯍꯧꯖꯤꯛꯁꯨ ꯒꯦꯠꯇ ꯆꯪꯉꯛꯀꯦꯅ ꯇꯧꯔꯛꯏꯅꯤ ꯑꯩ ꯀꯤꯃꯟꯗꯅ ꯒꯦꯠꯀ ꯊꯤꯡꯖꯤꯜꯂꯝꯃꯒ ꯆꯪꯉꯛꯏ ꯃꯤꯗꯣ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯉꯥꯎꯔꯤ ꯐꯩꯁꯨ ꯃꯥꯜꯂꯤꯀꯣ ꯅꯣꯏꯁꯨ ꯋꯥꯁꯦ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯕꯤꯗ꯭ꯔꯤ ꯀꯩꯒꯤꯅꯣꯕ ꯏꯃꯥ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯨ ꯑꯃꯠꯇ ꯍꯪꯕꯤꯗꯦ ꯅꯣꯏꯅ ꯊꯕꯥꯛ ꯄꯨꯛ ꯍꯧꯒꯠꯂꯛꯏ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯉꯍꯥꯟ ꯑꯩꯉꯣꯟꯗ ꯍꯧꯗꯣꯛꯑꯝꯕꯅꯤ ꯑꯩꯅ ꯌꯥꯈꯤꯗꯕꯅꯤ ꯅꯪꯅ ꯌꯥꯔꯣꯏ ꯈꯪꯕꯒꯤ ꯑꯗꯨꯗ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯕꯅꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯃꯐꯝ ꯈꯪꯗꯅ ꯂꯥꯛꯏꯕ ꯇꯥꯝꯅ ꯃꯃꯥꯅ ꯌꯥꯈꯤꯗꯦ ꯍꯥꯏꯗꯨꯗ ꯈꯔꯗꯤ ꯌꯥꯡꯉꯤ ꯃꯁꯥꯗꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯉꯔꯥꯡꯁꯨ ꯏꯆꯦꯅ ꯒꯥꯔꯤ ꯌꯥꯗꯕꯩ ꯑꯩ ꯏꯇꯣꯝꯇ ꯍꯜꯂꯒꯦꯅ ꯑꯣꯇꯣ ꯉꯥꯏꯔꯤꯉꯩ ꯑꯩ ꯊꯤꯜꯂꯝꯃꯒꯦꯅ ꯁꯤꯈꯥꯡ ꯈꯥꯡꯗꯅ ꯇꯧꯔꯤꯅꯤ ꯑꯩ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯃꯥꯏ ꯃꯑꯣꯡꯗꯣ ꯏꯁ ꯀꯌꯥꯗ ꯉꯝꯃꯤꯕ ꯃꯤꯅꯣꯅꯦ ꯑꯩ ꯁꯟꯖꯤꯇꯥꯗ ꯍꯥꯏꯒꯦ ꯑꯉꯧꯕꯤꯗꯒꯤ ꯅꯝꯕꯔ ꯂꯧꯔꯒꯅꯦ ꯐꯣꯟ ꯇꯧꯒꯦ ꯃꯥ ꯑꯩ ꯀꯧꯒꯦ ꯏꯃꯥ ꯑꯗꯨꯏ ꯃꯤꯗꯣ ꯃꯅꯥꯁꯨ ꯏꯀꯟ ꯀꯟꯕ ꯑꯃ ꯌꯥꯎꯔꯤ ꯉꯥꯎꯔꯤ ꯐꯩꯔꯤꯕ ꯑꯣꯏꯅ ꯇꯧꯏ ꯌꯥꯝ ꯅꯣꯔꯃꯦꯜ ꯑꯣꯏꯗꯦꯀꯣ ꯃꯤ ꯑꯇꯩꯒ ꯃꯥꯟꯅꯗꯦ ꯑꯩꯅ ꯌꯥꯗꯦ ꯁꯥꯎꯔꯛꯑꯦꯅ ꯈꯔ ꯍꯥꯏꯈꯣ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯅ ꯁꯣ ꯅꯪ ꯃꯊꯥ ꯁꯥꯔꯨꯅꯨꯀꯣ ꯁꯤꯒꯤ ꯏꯃꯥꯅ ꯊꯣꯛꯄ ꯉꯥꯡꯅꯒꯦ ꯏꯃꯥ ꯍꯥꯏꯒꯤꯁꯦ ꯇꯥꯝꯅꯥꯁꯨ ꯍꯧꯒꯠꯂꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯃꯐꯤ ꯍꯥꯟꯅ ꯍꯣꯡꯂꯒ ꯐꯃꯨꯡ ꯃꯆꯤꯗ ꯉꯦꯛ ꯐꯝꯊꯩ ꯃꯥ ꯍꯧꯖꯤꯛꯀꯤ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯁꯨꯝ ꯅꯤꯡꯁꯤꯡꯂꯒ ꯊꯣꯡꯒꯥꯜ ꯊꯣꯛꯄꯐꯥꯎ ꯇꯜꯂꯛꯀꯗꯧꯔꯦ ꯃꯁꯥꯗꯨ ꯃꯤꯍꯨꯜ ꯑꯃ ꯆꯦꯡꯒꯥ ꯆꯦꯡꯒꯨꯝꯅꯔꯤꯉꯩꯗ ꯐꯣꯟ ꯈꯤꯡꯖꯤꯜꯂꯛꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯌꯦꯡꯂꯨꯕꯗ ꯐꯤꯔꯦꯞꯄꯒꯤ ꯑꯣꯏꯔꯝꯃꯤ ꯄꯥꯏꯈꯠꯂꯒ ꯇꯨꯃꯤꯟꯅ ꯃꯃꯥ ꯇꯥꯈꯤꯅꯤ ꯍꯥꯏꯅ ꯆꯤꯔꯣꯜ ꯑꯣꯏꯅ ꯃꯈꯣꯜ ꯐꯥꯖꯤꯜꯂꯒ ꯍꯜꯂꯣ ꯑꯩ ꯌꯨꯝ ꯌꯧꯔꯦ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯔꯛꯑꯣ ꯐꯤꯔꯦꯞꯄ ꯊꯤꯛ ꯊꯤꯡ ꯅꯣꯛꯂꯛꯏ ꯅꯨꯡꯉꯥꯏꯔꯤꯅꯦ ꯍꯥ ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯏꯆꯥꯄꯣ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ ꯂꯥꯛꯇꯧꯕ ꯑꯗꯨꯒ ꯆꯍꯤ ꯁꯨꯗꯕ ꯑꯉꯥꯡꯅ ꯔꯣꯃꯥꯟꯁ ꯇꯧꯕꯗꯧꯅ ꯑꯣꯟꯊꯣꯛ ꯋꯥꯅꯁꯨ ꯄꯥꯎ ꯐꯥꯎꯅꯩꯗ ꯂꯣꯟꯅ ꯐꯣꯟ ꯄꯥꯏꯔꯒ ꯅꯨꯄꯥ ꯀꯣꯏꯕꯗꯣ ꯌꯥꯝ ꯃꯥꯜꯂꯛꯑꯦꯕꯣ ꯁꯤꯗꯤ ꯑꯩ ꯁꯨꯝ ꯅꯣꯛꯅꯤꯡꯉꯛꯑꯦ ꯑꯩ ꯋꯥꯟꯊꯗꯧꯔꯦ ꯋꯥꯟꯊꯔꯒꯦ ꯏꯁꯤꯡ ꯈꯤꯇꯪ ꯈꯤꯛꯄꯤꯔꯛꯀꯦꯔꯥ